ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯅ ꯅꯤꯡꯈꯥꯇꯝꯕ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯄꯨ ꯗꯥꯛ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯉꯥꯡ ꯎꯅꯕ ꯑꯃꯗꯤ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯗꯨꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯅ ꯅꯤꯡꯈꯥꯇꯝꯕ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯁꯣꯛ 1938ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 28 ꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤ ꯗꯥꯛ ꯗꯦ ꯍꯥꯏꯅ IPSA amadi Justice Committee on Anglo-Manipuri War 1938 Martyrs and Freedom Fighter of Kanglei Pakna Senduna Palace Compound Laiba Iboyama Sumanglela Sanglenda Pangchokre Kurma Thoirak Subo oina pangthokpa Dak Day gi thoram maduda Song 1938 gi Anglo-Manipuri War da thawai kaikhraba athauba singi mafamda hailei katuna ikai khumnaba utki thoram maduda JN Manipur Dance Academy gi Director L Opendra Sharma IPSA gi President Joy Chandra Konthaujam amadi Justice Committee on Anglo-Manipuri War 1938 Martyrs and Freedom Fighter of Kanglei Pak Chairman Ais Ibotombi Khumana maroiba miyoi sing oina saruyaki IPSA gi President Joy Chandra Konthaujamna Palan Thoram asigi maroiba wakhallondi Manipuri aikhoidi mikha ponba leitaba khunai ni haiba punna ningsingminanaba loinana khongjom ranfam nattaba atopa maroiba Anglo-Manipuri War gi lanfam singbo leingakna tongi mirol gi yenglaga ningthina sengwa sagat piu haiki Ikwai kusingna mikha ponba yade haiba ikwai kusing wakhalon ado nasidi society asida khangan ro mathau tai haiba wakhalon aduni aduga aikoina ningtamba mangkiba numit haiba tare April gi tang 28 ayu pung 8 tabu matamda Manipur gi maning makha tamna pairamba Manipur gi pakhang be yab phapal maning tamba phiran chingthaduna Union Jack yaba amu bajati singi phiran chingkiba numit asibu aikoi ngasi phawba aikoi Manipur gi praja aikoina yam aman bun numit aikoi gi khoidigi wawa numit aina ngasi phawba palan toduna lai haidiba numit ase ngasi gi lengana recognition pibiduna miyamda haidiba thorum asibu pangthunganagi kudong chaba do ngasi lengana pibiyo haina IPSA amadi Justice Committee Manipur na aikoi hanna lengata appeal tawjari Angang unaba amadi mironba matamda kari khudong thiningai oi madudagi karamna ngakthokani haibagi matangda mifam pangthoktuna khana nainakre Obstetrics and Gynecological Society Manipur na sinduna masigi matangda Classic Hotel dagana numidang khana nainaba thauram pangthokre thoram maduda Dr. L Saman Kumar Singh Professor Sajal Datta Professor Pralhada Kustagi Society ki President Dr. Wahengbam Imo Singh General Secretary Dr. R.K. Praneswari Singh ba Dr. Kayana Saruyaki Mapalamdagi lakiba experts singna anoba technology kayagi matangda wa ngangki Society asina Alembic Pharmaceuticals Private Limited ka kusamaduna pangthokpa thoram adugi matangda Society ki President oibatanatana Suva Hospital and Assistant Reproductive Center gi Managing Director su oriba Dr. Wahengbam Imo Singh na phongdokibada yum panbagi matam thengtharakpa amadi maram kayana angang unaba amadi mironba matamda kari khudong thiningai oi madudagi matau karamna ngakthokani haibadu maireinaba Dr. Khaktana layengbagi mahutta lam sida leriba Dr. Singh tanaraga thoningdaba thokdok sing thoktanaba thauramasi akhanana pangthokpani haiki Jikti late marriage in Manipur so zik loi tawna re to masi karmai toroga anga kai gi bukhut ki bai basi yam chathina ujik khudong thibam nangnari bani masina karmai toroga ngak thokadage anga si miron mamtung da diabetes hek torokwa mama da masi karmai toro ngak thokani haibani jim mayam si masi continuous process hoina masi karmai toro ngak thokani kamai to phan gani haibasi akoi ujikti maya individual in line bai mota akoi khana raga magi knowledge singdo national level legi oinasu aduga international level legi orasu amso khoi state ki su matang khoi khanaraga karamba mongda tawraga aikoi gi sigumba khudong thiba sing ngak thokadage haibana sing busi phanabge damakta aikoina singba program ase paikachabani Society ki General Secretary Dr. R.K. Praneswari Matam ya ahong malakpada ana laeng lamdasu ahong makaya lakli asiguma mifam asina miyam punna wakal taminaduna miyam ga Dr. Gagi marakta lainariba mari asi fagarhan mangamgani haiki
गायनी की डॉक्टर ने हेने लेरगा सु कोई टाइम टू टाइम ट्रीटमेंट खंगदे मोड ऑफ कनो खंगदे अखोई चेंज लाकपनी ना अखोई से अपडेट तौब दरकार ओहे अरना अखोई ना इम्फाल ऑब्स्टेट्रिक्स एंड गायनिकोलॉजी सोसाइटी सिना अखोई ना था खुदिंगी मपान की एक्सपर्ट अमदी न्यू अपडेट सिंगसी तौरगा कोई डिस्कस तौजे हेजरिबा अदना सुमाइना अखोई अपडेट लाकपा वर्ल्ड दा नेशनल लेवल दा इंटरनेशनल लेवल दा तौरिबा से अखोई ना मतुंग इनेने दमकता मसिगी सेमी प्रोग्राम से अदुम मंथली अखोई ना सिजननावा कन होनजै मबुक थिनबा अमदी सोर होनबा नुंगाइते हाइना रिम्स हॉस्पिटल दा लायंगबा पुखलकपि नुपी अमा डॉक्टर ने हिदा कापलाबा मतुंगदा मिनिट कुनरोम लेरगा सिरे हाइरि लेखिजबि नुपी अदुदी ठोक्सोम नाउसा सही कुंठा मंगा मपुरेबा टीएस बोधा सही कुंठा तरेत कियाम ममांग लेकाइदगिनी लेखिजबि नाउसागी मसेन फोंदरपदा लेखिजबि नाउसा असि ngrang nimidang pung nipan rom taba matamda mabuk thenba amadi sor honba nungaite haiduna rims hospital da pukhalalaga casualty da layengki anabasi sor honba nungaite oxygen hapiu haina mafam aduda duty tariba doctor da imung manungi maikaidagi haiba matamda doctor na karisu tawroi haina oxygen hapiu haiba yakide haire doctor aduna lekhirabi nausa da hidak ama kapki hidak kapningai ki tumningai da CT scan longnaba sangai health care da satlo hairakpadagi mafam aduda CT scan lawraga puthorakpada lekhirabi nausa asi sor holamdre haire makatana rims hospital da laktuna layengnaba honabada kanmangam kidabani layengkiba doctor amadi mahangna kapkiba hidak adu karino haibadu khanghallu haiduna lekhirabi ki imung manung amadi lekai miyamna rims ki a block mamangda thomjinduna pendaba kholaw kaya lawkhre सीजे इसके लौब लौ कोई की जंगम लाइक तो याम लौरम लौरम मदद मम्मी तो ओ खले दे कोन सुमाय ना दरे तो तुम मिंगाजी औते नोय लौ हो लौ ना आंगा के कौरे मोय लौ लौ दी तुम मिंगाजी दा लौ हो रे छेना लौ दे मसाजे थोलो पद छोरो खोलम द बनी अनि करिनो त हिजो छोरो खोलम द इने नोय बो इलाउने एना मोय जी कौरगा अखोय भयाम लांना बनी हाबो मोय डॉक्टर न सोयन बनी डॉक्टर मागी थबक खदत पिरो अदुना तरगा कहिनो कोई चथाबा चथागनी कोई मागी सत्य छत्रगनी कोई खोजंग अदुम चथा जगनी आंगांग जो चही था अनि होम द गाइरिबा आंगांग दिबा हुजि बानो हुनथोमि जे मबुक लामदना कप्पिबा आंगांग जुना हुजि कम्पदा नै लाइबां कांग तरा या तो कि चैना दो खांग बदे आवाय थासिगी तांकुनमरीगी निमिदांगी पुंग तरामाथे मखाइरोम ताबदा थांगोइबन हिजम देवान लेकाइ दलैबा रिम्स दा एसोसिएट प्रोफेसर ओइना लैबा डॉक्टर सिटोगी युमदा सखंगदबा सिंगना हेरन गेनेर लंगसिंदुना पखाइ हनखेबा थवंगबो यानिंगदबा फोंदोक्तुना ngasi रिम्स टीचर्स अमदी मेडिकल ऑफिसर एसोसिएशन ना सिंदुना रिम्स की ओपीडी ममांगदा वकन मिफम चथख्रे वकन मिफम अदुदा रिम्स की डॉक्टर सिंग अमदी पीजी महिरोइ सिंगसु सरुयाखी रिम्स टीचर्स एंड मेडिकल ऑफिसर एसोसिएशन की जनरल सेक्रेटरी डॉक्टर अकोइजम इवोहल न फोंदोरकपदा डॉक्टर सिटोगी युमदा सखंगदबा सिंगना बोम लंगसंजुना पखाहेनबा थौदोक मतुंगदा कनागुम सिंगना अमुहन तौबिगनु डॉक्टर की सिनफमदा लेरिबा सिंग असि मियोइबगी पुंसी कन्ननबनी डॉक्टर सिंगबु अकी अखंग यावदना थबक तहनबियो कनागुमना वखल तानदबा लेरबसु पुन्ना फमिनदुना ताथोक तासिन तौनरगा वारिसन पुरकनबा होनमिनसि हाइना फोंदोखि मी लेबा मफमदा बोम लंगसन बाहाबसे लाबक फदना नमेतुदा अखोगी मिसिमिना थोगद्रबसु वखलदा अकी तुजुंबा अमदी तसेंगना थांगसेंगना फावहल्ली अदुना अखोय डॉक्टर हाइबसिदी अना एक यंगजरिबा अखोगी सोसाइटी सबु सेवा तौजरिबा कांगबु ग्रुप अदुनी अखोगी वखंदा असुगुमा अकी तुजुंबा असि फावहल्लागदी मसागी अखोयना अखोगी अनाबा मयाम सेवा तौबसि दा अखोयना फजना वखन लाइताना तौबा ngamजरोय अदुना अखोयना अपील तौजनिंगबदी मतुंगदा असुगुमा थौदोक असे थोहन बिगनु मरिन नबा अथॉरिटी यंगसनबियु अदुगा असुगुमा थौदोक असि महुत्ता थ्रू पीसफुल डायलॉग हाइबदी वरी वताई सानरगा करी तौबा याबगे हाइबदु खन्नाबना हेना पामजै अहोम सुबह स्टेट फिनांस की मखादा ngasi मोइरांग केंद्र की मनुंग चनबा ngang जिला परिषद की मेंबर मुतुम कानंदबला देवी की थौसिल मखादा हाना जिला परिषद मेंबर ओइरंबा मुतुम बीर चंद्रना ngang अमदी थमना पोकपी की स्ट्रीट लैम्प कुन अमदी संगदबा वेयर क्वेल कुन गा लोइनना मई थानबदा संगदबा पोलम सिंह डेवलपमेंट कमिटी अनि की म्यू सिंह दा खुसिनबा की थौरम अमा ngang कम्युनिटी हॉल दा पांगथोखरे हाने की जिला परिषद मेंबर मुतुम बीर चंद्रना मई की टैक्स पिननबा कमिटी अनि की म्यू सिंह दा लुपा लिसिंग कुन सु खुसिनखी बीर चंद्रना मियाम की याफनबा थबक असि पांगथोकपनी हाइखी थमना पोकपी अमदी ngang
segment anisigi damakta third state finance fangi makhada strip land asi yenthokchabani hairibasi amambada chatpado madu kharagi makhaidi hairiba phallasi makhada miyamda kuchinajabani loinana committee gi phanda haidi ngang khlawaida 20000 amadi thamna pokpida 20000 amagasu ai isagi tarptagi ngasi sinajage haiba wafamsi miyamda thamjari Assam Rifles amadi Tiangnopal Police na sinna human trafficking amadi child protection system gamai lenana training program ama Moredalaiba integrated check post ki conference hold pangchokre thoramadda Tiangnopal district ki SP DS Bikramjit Singh More ki additional SP KS Robinson nifum doisuba Assam Rifles ki town commander Major RK Sharma yauna police amadi Assam Rifles ki makok thongba official kyana sarya ki thoramadda FXB India Suraksha New Delhi gi program manager Satyaprakrasna human trafficking tokibagi case kaya leibana law information agencies singna ek amasung law gi matangda khangdaba yadaba pham kaya amasu lei haiki SPTS Bikramjitna law information agencies singna training program asigi kanaba sing ningthina lawduna madubu thabakta onthoknaba honabiu haiki FXB India Suraksha haiba agency ga Tiangnopal Police ka kusamnarna sinjaba akhoi officer sing amasung air personnel singbu haiba legal provision akhoi human trafficking gi thengnarakpada akhoi khudong chadaba leiba akhoi officer singda akhoi kitang legal provision khangba wala wana taga do's and don'ts sing bana thengnabada moi bi yam handy oina bidang sinjaba program ni masigi program sina akhoi gi officer sing amasung air personnel singda yamna kanaba pigani ne khali More town especially akhoi gi si border town oiba jaga soiba duga khoi champa instance ta andaki trafficking gi case adum khoi gi anapada thengna gi yam mayam yaure machung in future thoropa kanda su ai officer sing amsung air personnel singda case si handle tawda hena khudong chana bidong ta ai khaibe NGO siga punna kusannaraga sinjaba program ni masigi dong ta khoina FXP India Suraksha bu su thagache Karang dagi mayang Imphal phawbagi kilometer 8 lom sangba lambi asi kilometer 5 rom sembal loisilaga makha tana lambi sembagi thabak paikhalaktre haide Karangi miyamna thawong asi penadre athu matamda lambi asi sembal loisinduna miyamgi awaba si kohanbiu lambi asi semba loisiloidaba oiragana Itai Vares amadi Loktak project decommission tawbiro haina ngarang Island Development Organization gi president Salam Khedana thangada pangtokpa pawmising unabada phongdokre Kita senai dalam bis lep kibaya bagi adu gumba kudung sabam lay desa kita reba court ki badi ke malak ni habi ke aku juta zareba sini mana mora kanda aku itu sarang naba karang persasing unrest soiba thamoi lay ta da maram di karang ai lengi persasing sia adu ki mati ware atau mamada Loktak project lakri gi mamangda aku yam ti nuai rami karam mahingda lay rami hai matamda aku gi low rami tok to bisara mi adigi aku flora na fauna jing maram di kai no aku compreg loglai polai every makal kya mu ki aku sida saidang hingame adu ba hojik ti Itai Vares lakra matung dagi aku gi flora fauna da aku maroi na ko hai da aku gi kangkala kanda marung ko panga aku gi indigenous aku gi lady banga ngamu ringa kra nunga preng ba thori mangi si maram si ta sina gadi aku Itai Vares da singkala chinwe ni singkala kanda sai de pengba marung ko mi bu ko ti loi tingjang rami da ji leitre Itai Vares laktingai mamang tadi aku hari lambi se aku kisana rame meng phanga karanga natragana every thopa numbal every ti chalna rame opam sida aku ngasai kangkalaktana aku lambi ma isagi lambi padal le rame adu Itai Vares lakhiba matung dagi di thumjin greba loina thumjin gi adun moita ragadi lambi se sembi roi de boita ragadi tasina gadi Loktak kanoji aku Itai Vares di commission to biro Kuntra Nipan Suba World TV Day gi Tauram Yaripok High School da pangchokre Tauram aduda Yaripok Municipal Council gi chairperson L Haripiari Revised National TV Control Program gi Nodal Officer T Pramodevi District Family Welfare Officer Thobal KSS Memsa Devi Yaripok Police ki OC Muhammad Riaz amadi Yaripok High School gi Principal A Sanatomba Saramana Moriba Myoishing Oina Sarugyaki Yaripok High School dagi horaga Yaripok Kaichal gi akoibada mahairoi kayana sarugyaduna TV laina mutatnaba paujel puba khongchat amasu satkre TV laina mai lainana mahairoi singi quiz program amasu pangthoki Nodal Officer T Pramodebina mipum khudingmakna laina asigi maramda ningthina khangannaba pandamda thauramasi pangthokpani haiki Prime Minister Honorable Narendra Modi na 2025 da
टीबी है मालेम से मुथ्रसी टीबी है लाइना मोस्टली लाइव प्रजा इंखल नहारों संदोक्तुना मियोबगी पुंसीबु अरेंबदा मांगहलिबा असिदगी कलसी हाइबगी मतागदा ngasi hauji hauji da mangdadi it's time matam se zarabani haibagi team da ekoi lairiba manur khambiriba satra satri isinina puna makna tv se karino tv se kamai tawraga ekoi na ekota budake haibado puna khangminaraga aigi imanaba nuksinaba maru mapang isinina using kairoi lekai di lairiba puna makta Game Village Zone 4 Lairembi apun manupi lof Game Village Zone 4 thongak Lairembi masai gol sengba sagatpa apun balupna mayai kaba nisagi merak sathar pa dry kisaruk ama oina Zone 4 da dukan anidagi yungau amadi yungang kaya fagalaba matungda miya mamangda mai thaduna manghankre yu yolamba mioi sing mafam adudagi tan thoknaba ware fawa laure hairi mamangda su lekai este yu yolambi nupi ama tan thokki ba leire haina maira paibi amana phongdorakle Manipur gi ning tamanga na bhona bada thawai na pontha oiduna sokna kiba khongjom langi ningsing waribu muthatnaba Manipur lenga na atamna na hona ki haibasi nongma gi mayak sengle haina khongjom war memorial trust ki president M Hemantana thadorakpa cherol amana khangalagle khongjom de nimita Manipur 2 day gi special issue phone ki daba adugi matangda DIPR na media da April 15 da akhanaba mifam pangthoktuna special issue adu phongdana ba warep loki bani haribo bafam asi puwarida lengdana lehoragani khongjom lan gi sebau phonglogum si haina warep loki ba ngam athau amadi officer singi maming amadi mifam adugi copy amadi proceeding karamna ngam athauna ayaba pikibage haiba leibak miyamda khangangadabani hairi hauji pawgi marathana tenba break amtang logzari Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Yes TNT bar amadi cement Yes brand gi cement amadi yum sana ba yot sing awhong mamal la phangwirgani yot ki mamal na kg amada lupa nifu dagi horaga lupa yangkhini thoi fawda phangwirgani loinena cement gi mamal na bag amada lupa chamri kun dagi horaga lupa chamri marifu fawda phangwirgani hana book tawiduna kudong saba silobi ho offer si numit tare ni khaktagini Northeast Ahanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in a sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hom doyang dukjare miyamna financial facilities sing lobi na baning sing jare Panthoibi Housing Finance Company Limited and its subsidiary group of companies Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chab ima pirol suraba natra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt tu lupsillo masigi step macha asina hegi langsingbu phajahanduna machu mamen su thokani adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apik pa khongthang achoba thabak Greenery e-motor ki nungairaba pausel miyam da pijariba khudung chaba silobiu Greenery e-motor da phangniba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launabagi loan gi khudung chaba pijari asita sunatana mafam asida phangniba e-auto rickshaw gi oina su loan gi khudung chaba pijari
ꯍꯥꯏꯖꯔꯤ ꯑꯗꯣꯝꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯇꯦꯟꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯒꯥꯔꯤ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯧ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯒ꯭ꯔꯤꯅꯔꯤ ꯏ ꯃꯣꯇꯣꯔ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯆꯨꯔꯆꯥꯟꯄꯨꯔ ꯄꯥꯔꯀꯤꯡ Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Impal. Nung class 12 pass out natra. Thabak thibadi kyam koira. Khang khiroi bana. ANT ki 9 months medical scribing ki certificate program ma yauraga tha da lising kuntra ni panda ki horaga sel kaya ma line tan biar bane. Akupa maro gi damak pizari ba phone number ama di website asdagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Break ki matung da taram na mok sari makata ba pauda. Seva Manipur gi kunipan suba chahi gi mifang ma mai lenena noma gi oiba awareness program go lenena ahomlok suba voluntary blood donation camp janim ta pangchokre. Seva Manipur amadi Janims Blood Bank and Transfusion Unit ku kusamaduna pangtok pathorong ga mai lenena Seva Manipur gi Chief Executive Officer Khunrakpam Chinglena Miyamna I mathau tarakwa matamda mateng oinena ba blood donation camp ase pangthokpani haiki. Manipur se koi lambi thong maroina khudong jam chadaba machine road accident si yam chauna thokpa adana bharat ge ne yengaga su accident thokbai chang si Manipur na khaide hen wang ba haidare maduna maram ora kana khoina I am darkar le ri se khudakte accident thokpai gi hospital na pukhalak ko sin I gi awa ba si barabar mayok na ba adugo mayok na ba du de khajik tang ora su अखोगी मतंग पांगमंगमना मायना सेवाना असुगुम्बा अखोगी ब्लड डोनेशन की केम असि सिनजबनी अदुना ई ख्वाइदि चलिसि एक्सीडेंट गा अदुगा अखोगी नुपी सिंगना डिलीवरी की मतमदे ई वाटपगी प्रॉब्लम दा खुदोंग चादब नंगी बसिंग संगबा अदुगा मणिपुर असि अखोगी खरा इंसर्जेंसी लेबा अखोगी स्टेट ओइबनिना बॉम्ब ब्लास्ट गुम्बा करिगुम्बा असुगुम्बा यामना मेजर एक्सीडेंट थोकपसिंगदा अखोई ई अवाटपसि खैदिंग ओइसु मतंग पांगमंगमना मायना सेवाना सिनजबनी Imphal West Commando na Dagabapa Lambida Combing Operation Chathakre Saktak se yarom daba mioi tara City Police ta sinakre FBV Colors Femina Miss India da Manipur gi oina khalak laba Urmila Sagol Sem June gi tang tara manga da Mumbai da pangthok daba Miss India contest ta saruk yana ba khalakle mapu Miss India da saruk yana ba khalakpada ngasi thangwai ban BJP mandal na Imphal International Airport ta haraute amna okre Sagol Sem Urmila Apokpa Sagol Sem Brikam Thangwai ban Hizam Dewan Lekai dagini Urmila Sagol Sem na phongdorakpada Mahakna FBV Colors Seminar Audition Guwahati da amu pangthoklaba matung Kolkata da anirak subo oina pangtokpada mahakpo Manipur gi oina Miss India yauna ba khalakpani Mahak mamang da Miss Manipur lisingani tarataro first runners up Maitei Chanu da first runners up amadi Miss Ogri da first runners up phangkhre haina phongdoraki India gi state luma yawe aina north east ki oina Manipur represent tawraga chatpa ahamba da audition je Guwahati da tawe bako aduga Guwahati da tawra matungda amu Kolkata da chalaga amu tawba aduda khalakpa mamang da ai Miss Ogri da first runner up tare aduga Maitei Sanu da second runner up aduga Miss Manipur 2016 aduda so first runner up lawchagar Imphal Ziri lambi da siang jingbagi thabak tawramba FCI gi driver Pasoi Part 1 dagi Naurem Manglem Jaw Apokpa Lekhidraba Naurem Babu gi anaba makatana Guwahati ta puduna layengna Transporter and Driver Council gi thaupoba singna thabak paikhat pa hokre ngasi Pasoi Part 1 da leiba maki mayumda Transporter and Driver Council gi thaupoba sing amadi Pasoi Kendra gi MLA AK Mirabai na hakthengna satuna maki anaba gi pibam su yangsankre amadi health card khusinakre Ngasigi anabagi film yangsin khiba aduga mai lenena MLA AK Mirabai na phongdorakpada Transporter and Driver Council na miyam gi damak kathokpa amaga lenena Imphal Jiri lambida nongmagi sangdraba yadraba polam sing pusilaknaba driver singi awabada
TDC na mateng pangbiba asida thagatpa phongdokki amadi maki maikai dagi su government dagi pangba yaba mateng sing panghannaba honagani haiki TDC ki aikogi president weriba Tamoranjit amadi driver union ki aikoi secretary Anil lokoi mayamna inau manglemjawo sibu toidok hedona makhata na treatment taunabagi damakta aikoi angamba mateng pangbiragani mahak layeng damakta Guwahati da pubiragani haibasi taba matamda aikoi TDC ki president amadi thaupubiba khwai khibik punamak amadi driver union gi aikoi thaupubiba khwai khibik punamakpu ayak isagi maikai dagi ngamkhai leitana thagachari tungda su ngamba oibiu loinana aikoi tekka kaidana punsi nungsangna ya nungai yaipana lamdam sigi haurakliba aikoi gi tungda lakadaba kaya dasu asungba union gi aikoi gi laiba TDC gi unity oibase aikoi tamjaningai oibase aikoi makhata na miyamna su aikoi khangbo oisanu haiba wafam kharchi thamjare ngasi gi khongsat adu da sarugya ki ba Manipur Trucks Owner Welfare Organization ki secretary TZ Won phongdorakpada driver Naurem Manglemjau gi anaba si Guwahati da puduna layeng bachar ka dori ba siga mai lenana health card su saba loire amadi sanga dori ba senpham punamak TDC na puthokuna mateng pangnaba sem saba loire haiki Aurangi Manglemjau hariba kano singa sidagina tha manga taruki mamangda lebak tiba thokdok amada masa soktuna huji spinal cord problem leibadagi phamung da bed ridden oina leiriba sibu TDC gi president Ranjit na luchingduna khoi mayam mamangda lama bi tungda khoi gi president na pibiramba commitment hariba anaba si khoi na loina achangba sembam putholaga layengani amadi magi card nu phangdi khodi loina bok phangna bahona gani haibadung magi health card phange maramaduna khoi yam thuna Guwahati da anabasi aikogi TDC gi team amana puraga ma achangba khudimak aikoina sponsor tawraga layeng bachalaga ne hana mayang mafamda haijari Churasampur district ki Sagang district ta leiba Sangom Sumbi lokol haiba mafam aduda ithei lokhong ningthina sembi dabana sahi amagi lawrok loiraba matungda mahi marong amata thadana sizina fam khangdana leiri hariba lokol asida lawuba mangte asungkom kauba lawmi amana Maki lokfam asi kan honabadagi handak sahidagi organic ki law pathapta mana masing thaba hokre mahakum na suning nomningba lawmi kaya lerabasu isingi awaba leibana mana masing thaba amadi ingkhol koiba ngamdabani hairi hiram sida paudam ama ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯔꯤ ꯊꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯗ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔ ꯑꯃꯗꯤ ꯄꯦꯁꯇꯤꯁꯥꯏꯗꯀꯤ ꯑꯔꯦꯝꯈꯛ ꯌꯥꯎꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯕꯅ ꯍꯛꯆꯥꯡ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯂꯩꯅꯔꯛꯄꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯒꯥꯡ ꯑꯦꯔꯤꯌꯥꯗ ꯁꯪꯒꯣꯝ ꯁꯨꯝꯕꯤ ꯂꯧꯀꯣꯜ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ingkol sungkoi koidana lairamba mafam amada inou nowna hodokpa organic farmer amaga unajabane mangte achung kom hairiba chahi humpurom suraba miyoy asina hairiba mafam asi hanadi hou lokhraba matungda ihang hangduna dumak leiramba jagani adubu mahakna handak sahidagi hauraga ekar amaromgi area da organic lau pathap sijinaduna santhi sanyung khak sijinaduna mafam asida mahi marong kayama thaduna hotnari pochai singsi lau matamda chemical gi oi bangak ta oi ba charu matamda mun boy mun do boy chakat su lawba chabu su hakchang su kana ba phangda ba aduda ai wakhan si khalle mina organic ki thabak kari manam sing thaba phai ha bi ai su ma si ai gi thamoi nung da mi su sok ta ba laina tinna su pakta bo ro bi ma si tawuda kai kar su leiti ha da ai ma si ai thamoi nung da kanna thamaga hona jarakni azu je ena thaba si khamina sinba dukani subudana khoi gi pinsai ba hawai sangbi simga thai aduga thabi kalin thabi bari watermelon hai tare mairen khongdrum anba ina try tawjabase oi hanadi chahi mada phautharaga adagi phauloga loire thabak si kanan su sunade adubu ti mahi lor ko matam sidadi mayamna aibu wakhana ma asmadi pa yam phangre to
ꯇꯧꯕꯗꯣ ꯌꯥꯝ ꯂꯣꯛꯈ꯭ꯔꯦ ꯑꯩꯅ ꯐꯪꯉꯤꯕ ꯁꯦꯟ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯪꯖꯕꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯅ ꯁꯨꯅꯕꯁꯤ ꯑꯩꯁꯨ ꯎꯕꯗ ꯑꯩꯁꯨ ꯏꯁꯥ ꯏꯇꯣꯝꯇ ꯍꯔꯥꯎꯏ इसिंग याम वाई अदुना इसिंग लेरगदी अइना पुखरी मचा मा तौरगा इसिंग योगा अइना तौजबा सिगुमबसी याम तौनुंग मी लेबने अखोइना हानसु सरकार दा माइनर इरिगेशन गी दमक चीसु थाजखरबने हुजिक फावसु अखोइ ऑर्डर फंगदना लेरे अदुमाइना लेबदगी लौ मयामसे सुम पोइनु लोइरगा अदुम अतोप पोचै थाब ngamdadna sum leirabne हेना नुंगारिबा वाफमदे अचुंगना महाकी लैजरिबा लौफम मतेक अमा इंखोल कोइरगा पोथोक पुथोगा पैसा ओइना ओंथोलकपसे उबा मतमदा अकोइबदा लैरिबा लौमीसिंगसु इंखोन कोइनिंगबगी अचौबा इनोट अमदि लाकपा उइ अमसुंग थबक खरा खरा सुबदि हौनरे हाइना महाकना फोंदोलकले अदुबो लाइबक थीबा वाफम अमदि चाउख्रबा लौकोल असे इसिंग मरांग काइना फंगदबा इरिगेशन सिस्टम फत्तबना मरम ओइरगा लौ लोख्रबा मतुंगदा अतै मही मरोंगसिंग थाबा यादना लैबनी मरी लैनबा अथॉरिटी दा अमदि मणिपुर लैंगाकता लैरिबा फिबम असि यंगसेनबिननबा हाइदना लमदम असोमगी लौमी सिंगना दरखास्त कया मरोम थाग्रबसु ngasi बावबदी मिटयेंग चंगदना लैरि सोंगथाम अबोइगा लोइना पाउदम जरिबा रिना नोंमाइथेम ISTV न्यूज संगोम सुंगबलकोल SK Women's College Nambolgi Annual College Week Loishin Bagulena Freshers Meet ngasi college asida pangchokre thoram maduda MIMS Manipur University ki director Professor TS Ibohal Maitei SK Women's College ki principal Dr. N Joy Kumar Yongna tongan ba myoi kya nasro yaki Manipur University na loba Bachelor of Biotechnology ki 6th semester da makong mathang taraklaba mahairoi singda selgi mana piduna puning thawatki amadi power lifting masana da mingchat purakhibi sanaroi singda so selgi mana piduna puning thawatki Jinjakta mipal tangdana ba agriculture amadi masiga chatminariba allied sector singda akhanaba miyeng changbanatana upai leiroi haina Central Agricultural University Imphal gi Vice Chancellor Professor M Premjit na phongdokre wapam asing asi Manipur State Veterinary Council na Directorate of Veterinary and Animal Husbandry Services amadi Indian Veterinary Association Manipur branch ka punna sinminnaduna pangthokpa World Veterinary Day gi thoramda phongdokhibani Value of Vaccination haiba thimda lamyan bastanglen da pangthokiba ngasigi thoram aduda Director Veterinary and Animal Husbandry Services Manipur Dr. Ais Sauba Hanagi Veterinary Dr. Ais Joy Kumar Su athoiba mitunglen sing oina saryakhi Thoranga mai lenena Dr. Ais Sauba na phongdokibada Manipur gi lomi singi sathok hengalana ba honabada veterinary gi lamda leiriba mioi singi sauraba thodang lei Kongangi lamgi gross domestic product sing hengalana na ba honabada veterinary sector yaudaba yaroi masina lomi gi sa san sing masamo phana thambata natana economy da sauna kanaba piba ngamgani haiki Chief guest oina sau yakiba Vice Chancellor Professor M Premjit na phongdokibada scientific oiba mong da integrated farming system tawada agri and alliance sector sing putna chanminaba mathau tai sa san singbu matam sana vaccination to hobana lomi singda sauna kanaba piba ngamgani mapangi lamdagi sanglakpa laina sing thingbadasu masina mateng pangba ngamgani mari lainaba department singna punna thabak suminaduna lomi singe double income ohenanaba honaba matam oire haiki veterinary division amasi khanabiyo nainabiyo veterinary ki experts singshega koi agriculture ga natural fisheries ga koi punna thabak suminaba darkar leire manipur si tang akoi myam si honaraga university khangde aishar khangde department khangde NGO myam mama punna honar kalda inda akoi si khara shangna akoi chatpat darkar lai Thoranga mai lenena love your domestic animal haibatin da pangthokiba photo competition da makong mathang taraba singdasu sel amadi citation piduna ong thokatki
Manipur ningkha tamamang ki numit bo dagte haina thorom pangthokre amasong angang unaba amadi miron ba matamda kari khudong chiningai oi madudagi karam nanga tokani haibagi matangda mipam pangthokna khana nainakre Zipabu yun na diya signa pizay ba Manipuri pao matang sa rajare miyang tabir puno wa pang mukha na kurang jari